ꯇꯣꯉꯥꯟꯕ ꯃꯄꯥꯟ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯇꯨꯡꯗ ꯖꯣ ꯕꯥꯏꯗꯦꯟ ꯊꯣꯛꯂꯛꯈ꯭ꯔꯦ, ꯃꯍꯥꯛꯀꯤ ꯁ꯭ꯄꯤꯆ ꯇꯥꯕꯗ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯣꯛ ꯈꯣꯡꯅ ꯀꯞꯈ꯭ꯔꯦ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯃꯤꯈꯜꯗ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯒꯅꯤ ꯍꯥꯏꯔꯝꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯣ ꯕꯥꯏꯗꯦꯟ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯝꯕ ꯑꯗꯨ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯇꯨꯡꯗ ꯃꯤꯌꯥꯝ ꯃꯥꯡꯗ ꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯀ ꯄ꯭ꯔꯁꯤꯗꯦꯟꯠꯁꯤꯞꯀꯤ ꯀꯦꯟꯗꯤꯗꯦꯠꯇꯒꯤ ꯔꯤꯖꯥꯏꯟ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯕ ꯇꯥꯔꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯣꯛ ꯈꯣꯡꯅ ꯀꯞꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯄ ꯑꯃꯗꯤ ꯑꯅꯧꯕ ꯖꯦꯅꯦꯔꯦꯁꯟꯗ ꯊꯕꯛ ꯇꯧꯍꯟꯕꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯡꯖꯤꯜ ꯊꯥꯅ ꯄꯨꯔꯛꯄ ꯉꯝꯕꯇ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯉꯝꯒꯅꯤ, ꯂꯣꯏꯅꯅ ꯃꯤꯈꯜ ꯑꯁꯤꯗ ꯃꯥꯏꯊꯤꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯄꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄꯥꯔꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯥꯏꯊꯤꯕꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯄ ꯄꯥꯝꯗꯕ ꯃꯔꯝꯅ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯃꯤꯈꯜ ꯊꯦꯡꯅꯕꯒꯤ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯁ꯭ꯄꯤꯆ ꯑꯗꯨꯕꯨ ꯇꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯃꯤꯡ ꯄꯟꯗꯅ ꯂꯩꯕꯥꯛ ꯑꯁꯤ ꯃꯤꯌꯥꯝꯅ ꯆꯂꯥꯏꯕ ꯂꯩꯕꯥꯛ ꯑꯃꯅꯤ, ꯗꯤꯛꯇꯦꯇꯔꯁꯤꯞ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯑꯃꯦꯔꯤꯀꯥꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝ ꯈꯪꯏ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯀꯂꯝꯕꯤꯌꯥꯒꯤ ꯂꯝꯄꯥꯛ ꯑꯃꯗ ꯐꯨꯠꯕꯣꯜ ꯁꯥꯟꯅꯔꯤꯉꯩꯗ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ 10 ꯁꯤꯈ꯭ꯔꯦ꯫ ꯀꯂꯝꯕꯤꯌꯥꯒꯤ ꯂꯝꯄꯥꯛ ꯑꯃꯗ ꯐꯨꯠꯕꯣꯜ ꯁꯥꯟꯅꯔꯤꯉꯩꯗ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡ ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯑꯣꯏ 10 ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯗ꯭ꯔꯣꯟꯒꯤ ꯑꯦꯇꯦꯛ ꯑꯗꯨ ꯀꯂꯝꯕꯤꯌꯥꯒꯤ ꯕꯦꯔꯜ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯔꯤꯚꯣꯂꯨꯁꯅꯔꯤ ꯑꯥꯔꯝ ꯐꯣꯔꯁꯀ ꯆꯠꯊꯔꯛꯄꯅꯤ꯫ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ IANSꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯟꯍꯨꯋꯥꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯝꯄꯥꯛꯇ ꯐꯨꯠꯕꯣꯜ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯑꯦꯇꯦꯛ 13 ꯔꯣꯝ ꯆꯠꯊꯗꯨꯅ ꯃꯤꯑꯣꯏ 10 ꯑꯗꯨ ꯍꯥꯠꯈꯤꯕꯅꯤ꯫ ꯀꯥꯎꯀꯥ ꯑꯥꯔꯃꯤ ꯁ꯭ꯄꯦꯁꯤꯐꯤꯛ ꯀꯃꯥꯟꯗꯒꯤ ꯍꯦꯗ ꯖꯦꯅꯔꯦꯜ ꯐꯦꯗ꯭ꯔꯤꯀꯥ ꯃꯦꯗꯤꯌꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯀꯂꯝꯕꯤꯌꯥꯒꯤ ꯕꯦꯔꯜ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯔꯤꯚꯣꯂꯨꯁꯅꯔꯤ ꯑꯥꯔꯝ ꯐꯣꯔꯁꯅ ꯀꯔꯤꯒꯤꯗꯃꯛ ꯂꯝꯄꯥꯛꯇ ꯏꯆꯝ ꯆꯝꯅ ꯁꯥꯟꯅꯖꯕ ꯐꯨꯠꯕꯣꯜ ꯁꯥꯟꯅꯖꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯗ꯭ꯔꯣꯟꯒꯤ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯕꯅꯣ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯕ ꯉꯝꯗꯦ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎꯗ ꯑꯣꯂꯦꯝꯄꯤꯛ ꯂꯦꯞꯍꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯕꯅꯤ ꯍꯥꯏꯕ ꯔꯁꯤꯌꯥꯒꯤ ꯁ꯭ꯄꯥꯏ ꯑꯃ ꯄꯦꯔꯤꯁꯀꯤ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦ꯫ ꯉꯁꯤ ꯐ꯭ꯔꯥꯟꯁꯀꯤ ꯄꯦꯔꯤꯁꯇ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ 206ꯀꯤ ꯑꯦꯊꯂꯦꯠ 10,000ꯒꯤ ꯃꯊꯛꯇ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯣꯂꯦꯝꯄꯤꯛ ꯒꯦꯝꯁ ꯂꯦꯞꯍꯟꯅꯕ ꯊꯧꯔꯥꯡ ꯇꯧꯏ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯔꯁꯤꯌꯥꯒꯤ ꯁ꯭ꯄꯥꯏ ꯑꯃ ꯄꯦꯔꯤꯁꯀꯤ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯔꯁꯤꯌꯥꯒꯤ ꯃꯤꯑꯣꯏ ꯑꯗꯨ ꯐ꯭ꯔꯥꯟꯁꯀꯤ ꯀꯣꯅꯨꯡ ꯄꯦꯔꯤꯁꯇ ꯆꯍꯤ 14 ꯍꯦꯟꯅ ꯂꯩꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯂꯣꯏꯅꯅ ꯐ꯭ꯔꯥꯟꯁꯀꯤ ꯅ꯭ꯌꯨꯁꯄꯦꯄꯔ ꯂꯦ ꯃꯣꯗꯦꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ 90 ꯁꯨꯔꯕ ꯍꯥꯟꯅꯒꯤ ꯔꯤꯌꯦꯂꯤꯇꯤ ꯇꯤꯚꯤ ꯁ꯭ꯇꯥꯔ ꯑꯃ ꯑꯣꯂꯦꯝꯄꯤꯛ ꯒꯦꯝꯁ ꯍꯧꯗꯣꯛꯄ ꯅꯨꯃꯤꯠꯇ ꯑꯌꯦꯠ ꯑꯄꯟ ꯄꯤꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗꯒꯤ ꯖꯨꯂꯥꯏꯒꯤ ꯇꯥꯡ 21ꯗ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯄꯦꯔꯤꯁꯀꯤ ꯄꯨꯂꯤꯁꯅ ꯐꯥꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯨ ꯂꯩꯈ꯭ꯔꯦ꯫ ꯑꯣꯂꯦꯝꯄꯤꯛ ꯒꯦꯝꯁ ꯂꯦꯞꯍꯟꯒꯅꯤ ꯍꯥꯏꯕ ꯃꯔꯥꯜꯗꯒꯤ ꯐꯥꯔꯕ ꯔꯁꯤꯌꯥꯒꯤ ꯁ꯭ꯄꯥꯏ ꯑꯗꯨꯒꯤ ꯌꯨꯝꯗꯒꯤ ꯃꯔꯤ ꯂꯩꯅꯕ ꯆꯦ ꯆꯥꯡꯁꯤꯡ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯄꯨ ꯐꯥꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯃꯤꯑꯣꯏ ꯑꯗꯨ ꯆꯍꯤ 30 ꯔꯣꯝ ꯖꯦꯜꯗ ꯊꯝꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯉꯁꯤꯗꯒꯤ ꯍꯧꯗꯨꯅ ꯄꯦꯔꯤꯁꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯣꯂꯦꯝꯄꯤꯛ ꯒꯦꯝꯁ ꯑꯁꯤ ꯉꯥꯛꯁꯦꯟꯅꯕꯒꯤꯗꯃꯛ ꯄꯦꯔꯤꯁꯀꯤ ꯄꯨꯂꯤꯁ 30,000 ꯍꯦꯟꯅ ꯗ꯭ꯌꯨꯇꯤ ꯇꯧꯔꯤ꯫ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟ, ꯏꯖꯔꯦꯜ ꯑꯃꯗꯤ ꯍꯃꯥꯁ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯆꯩꯔꯛ ꯑꯁꯤꯗ ꯄꯦꯔꯤꯁꯇ ꯑꯣꯂꯦꯝꯄꯤꯛ ꯄꯥꯡꯊꯣꯛꯄ ꯑꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯅꯕ ꯀꯌꯥ ꯍꯣꯠꯅꯔꯛꯈꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯊꯦꯡꯅꯅꯕ ꯐ꯭ꯔꯦꯟꯁꯀꯤ ꯒꯚꯔꯟꯃꯦꯟꯠꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯑꯐ꯭ꯔꯤꯀꯥꯗ ꯍꯤ ꯂꯥꯛꯁꯤꯟꯕꯗ ꯃꯥꯏꯒ꯭ꯔꯦꯟ 15 ꯁꯤꯈ꯭ꯔꯦ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯐ ꯃꯥꯏꯒ꯭ꯔꯦꯟꯠ IOM ꯑꯃꯗꯤ ꯂꯣꯀꯦꯜ ꯁꯔꯆꯀꯤ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯐ꯭ꯔꯤꯀꯥꯒꯤ ꯃꯣꯔꯤꯇꯥꯅꯤꯌꯥꯗ ꯂꯩꯕ ꯇꯨꯔꯦꯜ ꯑꯃꯗ ꯍꯤ ꯂꯥꯛꯁꯤꯟꯕꯒꯤ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯥꯏꯒ꯭ꯔꯦꯟꯠ 15 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌా ꯑꯃꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯍꯤ ꯑꯗꯨꯗ ꯄꯨꯟꯅ ꯃꯤꯑꯣꯏ 135 ꯍꯦꯟꯅ ꯇꯣꯡꯂꯛꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 110 ꯔꯣꯝꯗꯤ ꯀꯟꯕ ꯉꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ꯫ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎꯗ ꯍꯃꯥꯁꯅ ꯍꯤꯡꯅ ꯐꯥꯈꯤꯕ ꯃꯤꯑꯣꯏ 5ꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯈ꯭ꯔꯦ꯫ ꯍꯃꯥꯁꯅ ꯏꯖꯔꯦꯜꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 8ꯗ ꯂꯥꯟꯗꯥꯔꯛꯇꯨꯅ ꯃꯤꯑꯣꯏ 1,000 ꯍꯦꯟꯅ ꯍꯥꯠꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌా ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯤꯅ ꯃꯤꯑꯣꯏ ꯀꯌా ꯐꯪꯈ꯭ꯔꯕ ꯇꯨꯡꯗ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯉꯁꯤꯁꯨ ꯃꯤꯑꯣꯏ 5ꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯃꯥꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯏꯖꯔꯦꯜꯒꯤ ꯃꯤꯑꯣꯏ 5ꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯈꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯍꯧꯖꯤꯛꯁꯨ ꯍꯃꯥꯁꯅ ꯐꯥꯈꯤꯕ ꯏꯖꯔꯦꯜꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯍꯃꯥꯁꯀꯤ ꯃꯈꯨꯠꯇ ꯂꯩꯔꯤ, ꯀꯌꯥ ꯑꯃꯅ ꯃꯐꯝ ꯈꯪꯗꯅ ꯍꯥꯠꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯔꯁꯤꯌꯥꯅ ꯀꯤꯂꯣꯃꯤꯇꯔ 12,000 ꯁꯥꯡꯅ ꯀꯥꯞꯄ ꯉꯝꯕ ꯌꯣꯔꯁ ꯃꯤꯁꯥꯏꯜ ꯑꯃꯦꯔꯤꯀꯥꯗ ꯀꯥꯞꯁꯤꯟꯅꯅꯕ ꯊꯧꯔꯥꯡꯈ꯭ꯔꯦ꯫
ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯋꯥꯔ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯗꯨꯅ ꯑꯃꯦꯔꯤꯀꯥꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯊꯥꯗꯕ ꯉꯝꯕ B-52ꯒ ꯆꯞ ꯆꯥꯅ ꯊꯦꯡꯅꯕ ꯉꯝꯅꯅꯕ ꯀꯤꯂꯣꯃꯤꯇꯔ 12,000 ꯄꯥꯛ ꯁꯟꯅ ꯀꯥꯞꯄ ꯉꯝꯕ ꯔꯁꯤꯌꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯌꯣꯔꯁ ꯃꯤꯁꯥꯏꯜ ꯑꯃꯦꯔꯤꯀꯥꯗ ꯀꯥꯞꯁꯤꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯑꯃꯦꯔꯤꯀꯥꯅ ꯔꯁꯤꯌꯥꯒꯤ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯗ ꯃꯈꯣꯏꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯊꯥꯗꯕ ꯉꯝꯕ ꯐꯥꯏꯇꯔ ꯖꯦꯠ ꯂꯦꯞꯄ ꯂꯩꯇꯅ ꯊꯥꯖꯤꯜꯂꯛꯇꯨꯅ ꯂꯥꯛꯄꯗꯒꯤ ꯔꯁꯤꯌꯥꯅ ꯑꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯄꯥꯏꯈꯠꯂꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯏꯁꯤꯡ ꯑꯃꯗꯤ ꯅꯣꯡꯊꯛ ꯑꯃꯗꯤ ꯂꯩꯈꯥꯗ ꯃꯇꯝ ꯑꯃꯠꯇꯗ ꯂꯥꯟ ꯊꯦꯡꯅꯕ ꯉꯝꯅꯕꯒꯤ ꯄꯥꯟꯗꯝꯗ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯋꯥꯔ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯔꯁꯤꯌꯥꯒꯤ ꯀꯤꯂꯣꯃꯤꯇꯔ 12,000 ꯔꯣꯝ ꯁꯥꯡꯅ ꯀꯥꯞꯄ ꯉꯝꯕ ꯃꯤꯁꯥꯏꯜ ꯑꯁꯤ ꯃꯐꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯥꯟꯕꯒꯤ ꯆꯥꯡ ꯑꯁꯤ ꯍꯟꯊꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯔꯤ꯫ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯍꯧꯈꯤꯕ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯒꯤ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ B-52 ꯑꯥꯏꯁ ꯐꯥꯏꯇꯔ ꯖꯦꯠ ꯕꯣꯝꯕꯔ ꯇꯦꯛꯁ 24/4 ꯔꯣꯃꯥꯅꯤꯌꯥꯒꯤ ꯃꯤꯍꯦꯜ ꯀꯣꯜꯒꯤꯟꯅꯦꯁꯨ ꯏꯌꯔ ꯕꯦꯖꯇ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯑꯃꯗ ꯍꯦꯛꯇꯗ ꯊꯦꯡꯅꯕ ꯉꯝꯅꯕ ꯑꯃꯦꯔꯤꯀꯥꯅ ꯅꯥꯇꯣꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯔꯤ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯑꯁꯥꯟꯕ ꯃꯐꯝꯗ ꯀꯥꯞꯄ ꯉꯝꯕ ꯍꯥꯏꯕꯗꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯕ ꯉꯝꯕ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯕꯥꯏꯔꯦꯟ ꯁꯤꯗꯒꯤ ꯍꯧꯔꯒ ꯕ꯭ꯂꯦꯛ ꯁꯤ ꯐꯥꯎꯕ ꯑꯃꯠꯇ ꯑꯣꯏꯅ ꯄꯥꯏꯃꯤꯟꯅꯈꯤ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯏꯌꯔ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯄꯥꯛ ꯁꯟꯅ ꯕꯣꯝ ꯊꯥꯗꯕ ꯉꯝꯕ B-52 ꯑꯥꯏꯁ ꯐꯥꯏꯇꯔ ꯖꯦꯠ ꯑꯁꯤ ꯔꯣꯃꯥꯅꯤꯌꯥꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯧꯔꯛꯈꯤꯕꯅꯤ꯫ ꯐꯤꯟꯂꯦꯟꯗ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯅꯥꯇꯣꯗ ꯌꯥꯎꯕ ꯑꯃꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯄꯣꯂꯤꯁꯤꯗ ꯆꯥꯎꯅ ꯑꯍꯣꯕ ꯀꯌꯥ ꯂꯥꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗꯁꯨ ꯑꯆꯧꯕ ꯂꯥꯟ ꯀꯌꯥ ꯊꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯥꯎꯅ ꯃꯤꯄꯥꯏꯕꯁꯨ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯑꯃꯦꯔꯤꯀꯥ, ꯔꯁꯤꯌꯥ ꯑꯃꯗꯤ ꯆꯥꯏꯅꯥ ꯂꯩꯕꯥꯛ ꯑꯍꯨꯝ ꯑꯁꯤꯅ ꯃꯄꯨꯡ ꯑꯣꯏꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯕꯨ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯂꯩꯅꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯌꯥꯗꯕ ꯂꯩꯕꯥꯛꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯄꯤꯕꯒꯤ ꯊꯕꯛꯁꯨ ꯆꯠꯊꯗꯕ ꯅꯠꯇꯦ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎꯗ ꯔꯁꯤꯌꯥꯒꯤ ꯑꯦꯇꯦꯛꯇ ꯌꯨꯀ꯭ꯔꯦꯟꯒꯤ ꯈꯥꯔꯀꯤꯚꯀꯤ ꯃꯤꯑꯣꯏ 3 ꯁꯤꯈ꯭ꯔꯦ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯁꯤꯇꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯅꯤꯁꯨꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯣꯏꯔꯤꯕ ꯈꯥꯔꯀꯤꯚꯀꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯔꯨꯁꯤꯌꯥꯅ ꯑꯦꯇꯦꯛ 3 ꯆꯠꯊꯔꯛꯄꯗꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 3 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ 3 ꯍꯦꯟꯕꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯕꯇ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯁ꯭ꯋꯥꯏꯠ ꯃꯥꯏꯟ ꯀ꯭ꯂꯤꯌꯔꯤꯡ ꯇꯧꯕ NGO ꯑꯃꯒꯤ ꯑꯣꯐꯤꯁꯁꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯨꯁꯤꯌꯥꯅ ꯃꯈꯣꯏꯒ ꯇꯥꯏꯅꯔꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯁꯔꯨꯛꯁꯤꯡꯗ ꯀꯨꯝꯖꯥ 2022ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯃꯄꯨꯡ ꯐꯥꯕ ꯂꯥꯟꯗ ꯑꯗꯨꯗ ꯗ꯭ꯔꯣꯟ, ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯒꯥꯏꯗꯦꯗ ꯕꯣꯝ ꯑꯦꯇꯦꯛꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯐꯝ ꯀꯌꯥꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯅꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯒꯚꯔꯅꯔ ꯑꯣꯂꯦ ꯁꯥꯏꯅꯤꯍꯣꯕꯦꯚꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯔꯁꯤꯌꯥꯒꯤ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯗ ꯃꯤꯑꯣꯏ 3 ꯁꯤꯈꯤꯕ ꯑꯃꯗꯤ 3 ꯁꯣꯛꯈꯤꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯕ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ NGO ꯑꯗꯨꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯦꯗꯤꯀꯦꯜꯒꯤ ꯑꯣꯏꯕ ꯀꯥꯔ 3 ꯑꯃꯁꯨ ꯑꯦꯇꯦꯛ ꯑꯗꯨꯗ ꯁꯣꯛꯍꯟꯈꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯁꯤꯌꯥꯅ ꯃꯤꯆꯝꯗ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯄꯥꯎꯗ TNLA ꯑꯃꯁꯨꯡ PDFꯅ ꯖꯨꯟꯇꯥꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯔꯨꯕꯤ ꯍꯕ ꯃꯣꯒꯣꯀꯦ ꯂꯧꯁꯤꯟꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯇꯥꯡ ꯅꯦꯁꯅꯦꯜ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ TNLA ꯑꯃꯁꯨꯡ ꯄꯤꯄꯜ ꯗꯤꯐꯦꯟꯁ ꯐꯣꯔꯁꯅ ꯁꯤꯚꯤꯂꯤꯌꯟ ꯅꯦꯁꯅꯦꯜ ꯌꯨꯅꯤꯇꯤ ꯒꯚꯔꯟꯃꯦꯟꯇꯀꯤ ꯀꯃꯥꯟ ꯃꯈꯥꯗ ꯉꯔꯥꯡ ꯃꯟꯗꯂꯦ ꯔꯤꯖꯟꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯔꯨꯕꯤ ꯍꯕ ꯃꯣꯒꯣꯀꯦ ꯃꯄꯨꯡ ꯐꯥꯅ ꯊꯥ ꯑꯃꯔꯣꯝ ꯑꯦꯇꯦꯛ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯃ꯭ꯌꯥꯟꯃꯥꯔ ꯖꯨꯟꯇꯥꯗꯒꯤ ꯂꯧꯁꯤꯟꯕ ꯉꯝꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯁꯤꯇꯤ ꯃꯅꯨꯡꯗ ꯑꯅꯤꯁꯨꯕ ꯑꯣꯏꯔꯤꯕ ꯃꯟꯗꯂꯦꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 149 ꯂꯣꯝ ꯑꯋꯥꯡꯂꯣꯝꯗ ꯆꯠꯂꯒ ꯂꯩꯔꯤꯕ ꯃꯣꯒꯣꯀꯦ ꯂꯧꯁꯤꯟꯕ ꯉꯝꯈꯤꯕ ꯑꯁꯤꯅ PDF ꯑꯃꯁꯨꯡ ꯏꯊꯅꯤꯛ ꯕꯦꯔꯜ ꯑꯥꯔꯃꯤꯁꯤꯡꯅ ꯑꯦꯟꯇꯤ ꯖꯨꯟꯇꯥꯔꯤꯖꯝꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯔꯛꯄ ꯑꯣꯄꯔꯦꯁꯟ 148ꯒꯤ ꯑꯅꯤꯁꯨꯕ ꯐꯦꯖꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯧꯁꯤꯟꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫